Arambai News Guwahati da Maithilongi Pau Tabidibasingbu Ihan Handumaktada Chingangbam Suzitrani na Kurumjari. Huzingasigi Samlapa Mariba Pausing Lobirase. Directorate of Vigilance and Anti-Corruption Sleuths na ngasi Assam gi Kasar District da Sel Charambagi Maralda Lengaki official ama phakre. Treasury Office Kasar gi Senior Accounts Assistant Toriba SH Madan Singh Kauba official asina Lupali Singh Tara Lauringai Hakthengna Mahakpu phakibane. ED na Congress Luchingba Rahul Gandhi bu thangna na humni chanba nubidoina ngasi wahang pahong chathakiba dugi mayokta yamnamak kanna mafam kayada protest tawki badugi manungda Assam su amane. Guwahati da Assam Congress ki Bhupen Borana luchingduna changshin kiba protest na akanba irang ama thokhanki. Dispur Police Station gi ACP Himangsu Prasad Das protest singa muknabada asoka pannangkre. Ngasi Kuman Club Lakipur na senduna handakta Assam gi Sevana lauba metric parikyada ningthina first division da pass tawrakpa amadi Khelo India gi Haryana da handakta pangthokiba sanabada thangta amadi football da medal fanglakhraba Lakipur Kuman gi Mahairoi amadi sanaroi kharabu taramna okpagi thoram club ki sanglenda ngasi pangthokre. Club ki president Ingudam Praveen Kumar na mifam mapuoiduna pangthokiba thoramasida taramna okhiba Mahairoi Singh amadi sanaroi Singh adude Lairenjam Sujal Emmanuel English School Poilapul Ngariambam Suraj Benishon English School Haurongbam Chanu Lairik Khombi Devi North East Academy Khaidem Christopher Dino Khaidem Thambal English School Laishungbam Chanu Darsana Devi Emmanuel English School Laishungbam Yaiparembi Chanu Thongatabam Vijay Sri Sharma Asapali English School Mutum Kabir Singh Notice Academy Potsangbam Bindia Devi Emmanuel English School aduga Khelo India da football gi sanaroi Maimom Koronganba amadi thangta dana silver fanglakhiba Ingudam Yaikhomba amadi bronze fanglakhiba Ngariambam Surajpo taramna okay. Manipur ki tampakta khundariba Maitai Singhi marakta ipa ipu singna chatlamba liklam ngasi fawba mapung phana ngak seliba si andro khaktamak oiramba yai andro gi chapu sariba miyamgi damak lupa lakh yankairom changna work set ama athuba matamda saragani wafamasi andro panganing thogi mutnai draba mai amadi masigi akoibada lairiba historical monuments sing nauna semgatkiba adu sangabagi thoramda Manipur gi CM N Birenna phongdokhibani. Asigi sumathakta wafamasi mafamasi lamkoibasingi panthungpham amasu oiba maramna androgi miyamna ngak seliba nongmaijing chingi mathakta maichau taretki mitam amamamsu khinnanaba thorang paikhatlagani haina CM na makhatana phongdokhi. Ngasi Waikhomani Girls College Thobal Okramgi Seminar Hall da Anthropology Department na sinduna Protection and Examination of Crime Scene haiba hiramasida lecture cum workshop ama pangthokre. Thoramasida Professor H. Manoranjan Sharma Principal na Chief Guest Kangabam Sadananda HOD Anthropology na President amadi L. Bilasini Chanu Scientific Officer na Guest of Honor amadi Research Person oina daisafam ki. Thoramasi Dr. Konsam Renu Assistant Professor na Welcome Address amadi Keynote Address PK amadi Assistant Professor Mamtaz Begum na Vote of Thanks PK. Anthropology Honors ki Mahairoi S. Sanathoi Devi na ngasigi program asi conduct tawki. University Entrance Testing da Mai Pak na Changbangam Nanaba MSU na Englishingani Tarama Thoidagi Leptana coaching class Pangthuktuna Lakpa du Chatliba session Asigisu Ngase Imphal gi Johnson Higher Secondary School da Mahiroi Chani Henbana Sarukia Duna Mai Pak na Hautokre. Geo World Convention Center Mumbai da handakta loishin kiba marfu suba annual conference ki matamda All India Ophthalmological Society na Manipur gi saknaraba ophthalmologist Dr. Ronel Soibambu International Ophthalmic Heroes of India haiba mingthol piduna ikai khumnakre. English ingani kunma thoigi September da Hong Kong da pangthokiba Asian Pacific Academy of Ophthalmology Achievement Award phangbagi damak Dr. Ronel Soibambu Ophthalmological Society na ikai khumnaba utkibane.
Hairangoi thong kaibung makhagi chahi nipunipan suraba mitki doctor asi vitrio retina da specialized tobane. Ronel amadi mahaki loinabi Dr. Surpriya Hawaibam Guwahati gi Sankardev Netralaya da mathang sitna senior consultant amadi consultant oina thabak tawramkhi. Chadliba chahi asida Imphal da private eye hospital ama hangdokpa haibasi makhoi anigi apambane. Patriotic Writers Forum Manipurna chahi khudingi August kun imalongi numitta piduna lakliba tongan ba award sing pinanabagi damak Manipur amadi Manipurgi wangmada khundariba Manipuri longi aibi singna iba lebak ningba wari macha sing thajin biraknaba kaurakle. Aibigi biodata passport photograph amadi wari machagi copy ahum July 10 फाउबगी मनुंगदा थाजिन बिरकदबनी हाइना सेक्रेटरी राकेश नाउरिमना थादोरकपा चिरोल अमना फोंदोरकले हौखिबा जुन मापनदा खेत्री रंजन सोरामना मनुंग मतम चादना लेखिदबदा पॉलिटिकल पार्टी 13 गी अपुनबा बॉडी यूनाइटेड फ्रंट मणिपुरगी माइकेदगी थमोय शोकना अवाबा फोंदोरकले खेत्री रंजन सोराम NCP Manipur Pradesh की President की फमपुरीबा इबोयाइमा सोराम की मचानुपा अहलने त्रिपुरादा इंडियाना निंग तंबगी चही हुंबुद्रा मंगा सुबा नुमितपु निंगसिंगलदुना आदि रंग फाउंडेशन ना संगीत नाटक एकेडमी न्यू दिल्ली का खुसम नदुना क्लासिकल मणिपुरी सोलो डांस फेस्टिवल इंग्लिसिंगनी कुनमाथोय कुनिथोय पांगथोकलगने फेस्टिवल असिगी मनुंग चन्ना लागलिबा जून 15 मुक्तोधारा ऑडिटोरियम अगरतलादा H बंकिम सिंगना गेस्ट आर्टिस्ट ओइना अमदी अतै सकनारबा आर्टिस्ट कयाना मणिपुरी डांस खुदोल तमगनी हाइना चीफ गेस्ट डॉक्टर ओम प्रकाश भारती अमदी कन्वेनर डॉक्टर सुरजीत देव बर्माना खंगलकले टोक्यो ओलंपिक्स ता गोल्ड मेडल लौदुना इंडिया की मिंचत पुरखिबा तालंगबा नीरज चोपड़ा अनोब नेशनल रिकॉर्ड अमा थमख्रे ngarang Finland da pavon numit games ta mahakna ta meter marfumapan dasmik ahum sino sana langkhe ningsing bayai mamang chehi gi March thada Patiala da Neeraj Chopra na meter marfunipan dasmik sino tarit langduna lanayamadi national record thamkhiba du handak mahak masana thugaikre लोइनना मागना इंग्लिसिंगनी कुनमाथोगी टोक्यो ओलंपिक्स ता गोल्ड मेडल लौखिबदुसु मीटर 43.5 साना लंखिबने अदुबो अनोबो रेकॉर्ड अमा थंबा नीरज चोपड़ाना ngamjakhrabasu सिल्वर फंगहौखे फिनलैंड मचा ओलिवर हेलिंडरना मीटर 45.8 साना लंगदुना गोल्ड मेडल लौखि अदुगा मीटर 43.6 सिनो साना लंगबा ग्रेनेडागी एंडरसन पीटर्सना ब्रॉन्ज लौखि पनबयाई टोक्यो ओलंपिक्स की मथंगदा हंदकी असिना नीरज के अहानबा कॉम्पिटिटिव इवेंट ने Prime Minister Narendra Modi na chair loduna phamkhiba Union Cabinet na Spectrum Auction laubage Department of Telecommunications na thangalakhiba proposal approve tawkhre auction asigi kuthangda public amasung enterprises singda 5G service pinanabagi damak mai paklaba bidder singda spectrum assign tawgadabane hojik sizinariba 4G service asidagi saruk 10 henna 5G service na yangba hengani haire Delhi की पुलिस कमिश्नर राकेश अस्थाना स्पेशल पुलिस यूनिट फॉर वुमेन एंड चिल्ड्रन लोइनना स्पेशल पुलिस यूनिट फॉर नॉर्थ ईस्टर्न रीजन की अनोब ऑफिस बिल्डिंग द चतुना नानकपुरा मोतीबाग न चिंगबद लैबा अवांगनोंग पोकी महिरोई सिंगा हकथेंगना उनदुना वारी सानाख्रे माकना दिल्ली द तंबा महिरोई यांखै मुक्का वारी सानाखिबगा लोइनना दिल्ली द लैबा अवांगनोंग पोकी मियोई सिंगदा मतेंग पांगबा गुड समरिटन्स तरादसु इकाई खुमनबा उतखे ओइगी दोल सिंगना महात्मा गांधी की मसुनुपा गोपाल कृष्ण गांधी बु हंदकी प्रेसिडेंट मिखलदा मिरेप ओइना पुथोकपा पामले वेस्ट बंगाल की गवर्नर ओइरमलबा जीके गांधी की मिंग पुथोकलदुना ओइगी पार्टी सिंगना अतै पार्टी सिंगनसु महाकपु सौगतपिनबा हाइजरकले निंगसिंगबा याय इंग्लिसिंगनी 13 वाइस प्रेसिडेंट फर्म गिदमकता महाकना कंसेंसस ओपोजिशन कैंडिडेट ओइखी अदुबु चही 63 सुरबा लुचिंगबा असिना एम वेंकैया नायडू की मखुत्ता माइथी हौखिबने
Maragasida handaki President Mirep oibagi matang asida numit kharanidang khantha khige hainadi mahak masamaki maikidagi phongdorakle. Aroibada asigi tentak pamaroiba pau khara. Ngasi ayu Guwahati Sahargi Mataida Laiba Sonapurgi Hat Kholada Achoba U ama Maru Phukna Yumthakta Tutharakpadagi Miyoi ama Asoga Panankre. Ngasi so Guwahati ki mafam kiyada isingi chawgi phibam lengdana dumak leibatanatana numit nini chanboina ano anobo mafam singda leibak ningkhaibagi thogdok thokpagi paw kya lakle. Guwahati gi Brahmaputra turelgi isingi maisu khudong thiba lai lankhatpagi phibamda chengkhalakle. Nong chubasu lepalaitri. Guwahati Saharda Maroina Anil Nagar Navin Nagar da ngarangdagi akiba phangna khusenggi isinga chaw thokpadagi lekayasigi mahairoi sing amadi imungi miyoi sing mayumakai thadoktuna safagadaba mafam singda chatnakre. Assam khaktanatana yumlonariba stating habadi Sikkim amasung Arunachal Pradesh tasu nong leptana chubadagi landslide kya thoktuna lambi tatpatanatana mi shibagi pawshu lakle. Manipur gi Kangla gi nongchup thangba hojangda thamliba maidingu narsingi mitam ngasi maikhum hangdok laduna Manipur gi CM N Birena miyamda khusinakre. Manipur dagi amatta ngairaba judo Olympian Susila Likmabam Manipur Police ta inspector oina ngasi changkhre. Mahai loisang singbu apanba yaugdana mahi tamhalu education sector free zone ohenbiu haina sangai progda leiba St Joseph School gi mahai roisingna human chain semdana ngasi wakat khongjang changsinkhre. Nongkanna chubadagi Imphal Dimapur lambigi Pesama amadi Mauget ki marakta chingning khairaktuna passenger amadi pochai puba gari sing Mauget ta maikai animakta panduna leire. Mizoram na Young Mizo Association YMA gi marfutaret suba chahi gi thoram ngasi pangthokre. Panbayai YMA asi Mizoram gi oina khwaidagi chawba amadi comprehensive oiba NGO ne. English amaga chamapan kunthra mangada English Christian Missionaries amadi local leaders singa chungsinaraga Young Lusai Association semki amadi tungda habadi English amaga chamapan nifu tareta Young Lusai Association asi YMA habadi Young Mizo Association haina onki. Tuliram Ronghangna thangna na anirak suboina lakliba June kun Karbi Anglong Autonomous Council gi Chief Executive Member oina wasak lauragane. Indian men's football team gi Captain Sunil Chhetri na anubu record ama thamkhre. International football gi puarida mahakna joint 5th highest goal scorer oikhre. Ngarang sanakhiba Asian Cup qualifier da Hong Kong gi mayokta mahakna record asi thamkhibane. Climate change taure habasi chumlakli Iraqi pat lake sawa puarida ihan hanboina kangphal onkhre ising pungkang kangkhre. Himachal Pradesh laiba malemgi khwaidigi wangba post office letter box safe ki maongda nauna semdok semjin tawkhre. Masi samudra imaidagi foot lising taramariga chonga humputeret wangba Himachal gi Spiti Valley da laibane. Haukiba pung kunmariya sida India da COVID ki anoba positive case lising nipan ga chanipan gi mathakta phangki miyoi taramanga COVID namaram oiduna leikhide. Handak Maharashtra da COVID case phangba hengalakli adubu hengalakli ba case singasi ayambana mile ne pakhatningai leite haina Maharashtra gi Health Minister na phongdorakle. Maharashtra gi Congress luchingba Sheikh Hussain na Prime Minister Narendra Modi gi mathakta phajadaba wahai wata sinaduna chairakre madudi nahak lambi da chaduna laiba hui amagumna sigani hairakhe. Amade Kerala gold scam da BJP amadi Congress na CM Vijayanabu pham thadokna ba hairakre. Police na water cannon sinaduna protesters sing tan khainaba honakhe. Ngasi gani dia Arambai News Guwahati da maiti longi pau sandok jaba matang se loisin jabaga loinana tabiriba singbo amuka suhanna khurumjari.